थाइना ममांगैदा लाइटिन यामना थाजबा खुंगंग अमा लैरम्मे हारिबा खुंगंदु थाइनिंगैदगी हौना लाइबु यामना सेटना थाजरम्मे मखोइगी खुलदुगी मयाइमक्तदा खुलदुगी मियामना यामना किनरिबा नोंग नुंसित अमदी नोंथांगी लाइनि हाइना खनबा नोंथांग लाकपगी लाइसंग अमा थमलम्मे लाइसंग अदुदा नोंथांग लाकपगी असेंगबा सक्तम ओइरिबा यामना साउरबा मितम अमा थमलम्मे मियामना मदु इरा थौनिजरम्मे अदुगा नोंथांग लाकपा हारिबा लाइसि थाइना मीगा लाइगा तोना तिनदुना लैरिंगै मतमदगी हौना नोंथांग लाकपा महाक मसाना याना मसाना पामजना हारिबा खुंगंग असिदा मितम अमा ओंदुना लैखिबनी हाइना हाइनरम्मे अदुगा हारिबा लाइसि मखोइगी खुल अदु खकनतना अतोप लैबाक अमतदसु लैरमदे सही खुदिंगी अककनबा नुमित थाबान अमदा खुलदुगी मियामना नोंथांग लाकपा हारिबा लाई असिबु इरात थौनिजनबगी साउरबा कुमै अमसु लेप्तना पांथोकलम्मे हारिबा कुमै असिदा अतोप लैबाक कयामरुमदगी मियोइ कयामरुम हारिबा लाई असिदा हैकत लैकत तंबसु लाकनरम्मे खुंगंदु यामना इंगना सिकना हराउना अमदी नुंसी सानना लैजबा लैबाक खुंगंग अमा ओइरम्मे खुंगंदुदा यामना लुना तिनजबा इनखलकलिबा पाखंग मसा मरी खकसु लैरम्मे मखोइगी मिंगना कोरौ nganba पिबा अमदी थौबा कौरम्मे मखोइ मरी सिगी मरक्ता कोरौगा nganbagadi हेक पोकमिनबा मसिन मनाउने अदुगा मखोइ अनिसी फाइबोक ओइबना मरुप अमगुमनसु लोइनरम्मे नोंगमगी नुमित्ता यामना लुना तिनबा मखोइ मरीदुना असुमना वारी सानरम्मे अस इताव अखोइबु करम तौसिगे सुमाइना सुम मिरेम ओइरगा लैबसी वाबु वारेदा करिनो तौबा याबा खरदी तौसि कैदौरगे इताव करी तौसिगे मीगी लौ इंखोल सुबा यारुसिरो सेल थोकननाबा हेरा इताव अदुगुंबा इज्जत ताबा थबक्तुदी तौनिंगदेदा मीगी ममांगदा इकाइद्रो होइने इताव होइबुदी खुनसिगी खुलाकपगी मसानीना अदुगुंबा थबक्तो तौनिंगलोइने अखोइबुदी इमा इपासु अमता लैनद्रबनीना थबक अफंग अफंगबा अमा हेक्ता अदुम तौरबसु याइदा अदो इताव पिबा नंगना मीगी लौ इंखोलदा थबक सुबसु इकाइ हाइरबनीना करी तौसिगी हाइबदो वखल तौरगा हाइर उदाना नत्रगना नंगदी नोइ पाबना पशिलिबा लंथुम मयामदुना नुंगाइना अदुम हिंख्रगे हाइरिब्रो नसिन ननावसु अनिसुब नत्ते नंगदी नराइबक यामना फाबो हाइबदो ओइरबनीदा पिबाना खुम्मी अस कदाइदगी लाइबक फबनोदा अखोइ पाबदो कयामुक यामना लिक्के हाइबदु नोइसु खंगलिबा नत्रो ऐसे मसानी काइना लुपा अमा फाउबा पुथोकलगा पिजनिंगबा पोट नत्ते नोंगमगी सरा अनि खक चारिबसे मसी फाउबा नोंगमता नेना ताना साबा फंगपो नत्ते चैबगा ngangbगा अदुना ऐसे युमदगा नेना ताना लैबगा फंगबा नत्तेदा ए करिनो हारिबसिबो नोइ पाबनदी नंगबुदी करिगी ngangliba नत्ते ममा मपा लैतबा इखोइगा लोइनै तिनै हाइदना nganglibro अस नत्तेदा ऐसे मिरियम अदुम ओइरगा लैरे इमुंगे कानबा थबक अमतसु तौरक्ते तुम्बगा साबगता तौरगा लैरे सिनिदना ओ अदुगी ओइरे अदुदी फरेसे अखोइसु वाना थबक कसु नोमलगा सेन तानबदु पामदे कैनो वादना यामना नुंगाइना सेंजाव पाइरक्पा याननबा लंबी अमतदी सिनसि कैदौगे इबो वादना नुंगाइनबा लंबीदुदिने लाई मसामक्ता पियो हाइरगा फंगदौबा मंगाइरे मदु नतनदी लंबी लैतेको अखोइना सेल थुम यामना पाइदना सेल मयाम अमा पुथोकलगा कारबार तौनी हाइबसु लैते अदु इताव पिबा नोइ पाबगी सेल मयामदुदगी नंगसु खरा हुराला ओदना अदुगा कारबार अमा पुन्ना हौदोकमिनरसि अमना अमुक खुमलक्लम्मे हाइगुमदना इताव पिबा मदुनबु फदौ मालिने पिबाना खुम्मे अस नोइनने ओइदबो वादी अमता ngangnade पावना अदुक यामना सेक्शना थमलिबा सेलदुबो अइना करमाइना हेक्तमक हुरानबा ngamdoino सोगासे अमा खक्ता नते पावना लोलिबसे अइसुने खुत्ता सेल अमता पाइदबदगी पाबदगी हुरानबा होनरिबसे मसिंग थिंगमद्रबनी अदुबु ngasi फावबदा लुपा अमता अइना हुरानबा ngamdre अदुसु यामना लुरिबा वानीने अदो
ꯍꯧꯖꯤꯛ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯕꯅꯣ? ꯅꯈꯣꯏꯁꯨ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯜꯂꯨꯗꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯅꯨꯡꯉꯥꯏꯅ ꯁꯦꯜ ꯐꯪꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯋꯥꯈꯜ ꯊꯥꯗꯔꯛꯎꯗꯅ꯫ ꯄꯤꯕꯥꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯂꯩꯔꯦ ꯂꯩꯔꯦ, ꯑꯩꯈꯣꯏ ꯃꯤꯒꯤ ꯄꯣꯠꯆꯩ ꯍꯦꯛꯇꯃꯛ ꯍꯨꯔꯥꯜꯂꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯇꯥꯡ ꯑꯇꯥꯡꯕ ꯃꯆꯪ ꯑꯣꯏꯕ ꯄꯣꯠꯁꯨ ꯑꯩꯈꯣꯏꯅ ꯐꯪꯂꯅꯤ, ꯑꯗꯨꯒ ꯃꯗꯨꯕꯨ ꯌꯣꯜꯂꯒ ꯁꯦꯜꯁꯨ ꯑꯗꯨꯝ ꯐꯪꯂꯅꯤꯗꯅ꯫ ꯍꯣꯏꯅꯦꯍꯦ, ꯌꯥꯏꯅꯦ ꯅꯪꯒꯤ ꯋꯥꯗꯣ꯫ ꯏꯇꯥꯎ ꯃꯌꯥꯝ, ꯅꯈꯣꯏꯗꯤ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯑꯩꯗꯤ ꯏꯇꯥꯎ ꯄꯤꯕꯥꯒꯤ ꯋꯥꯁꯦ ꯌꯥꯅꯤꯡꯉꯦꯕꯨ꯫ ꯍꯣ, ꯑꯩꯈꯣꯏꯁꯨ ꯌꯥꯔꯦ꯫ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇꯃꯛ ꯈꯨꯟꯁꯤꯗ ꯀꯣꯏꯅ ꯆꯠꯂꯒ ꯑꯩꯈꯣꯏ ꯍꯨꯔꯥꯟꯕ ꯍꯧꯔꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯅ ꯃꯤꯒꯤ ꯂꯧꯐꯝꯗ ꯆꯠꯇꯨꯅ ꯑꯇꯥꯡ ꯑꯇꯥꯡꯕ ꯃꯃꯤꯠ ꯇꯣꯡꯕ ꯃꯍꯩ ꯃꯔꯣꯡ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝ ꯑꯃꯕꯨ ꯍꯨꯔꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯅ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯄꯨꯗꯨꯅ ꯍꯦꯛ ꯍꯦꯛ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯔꯤ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯁꯤꯟꯐꯝꯁꯤ ꯃꯄꯨꯡ ꯐꯥꯅ ꯍꯩꯅꯔꯛꯂꯦ꯫ ꯑꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯒꯤ ꯁꯥ ꯁꯟ, ꯏꯔꯣꯏ ꯍꯥꯃꯦꯡ ꯑꯃꯗꯤ ꯑꯆꯧ ꯑꯆꯧꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯁꯨ ꯍꯨꯔꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯈꯨꯜꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯣꯏ ꯃꯔꯤꯅ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯍꯥꯟꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯑꯁꯨꯃꯥꯏꯅ ꯃꯈꯣꯏꯅ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏ ꯑꯣꯏꯕꯁꯨ ꯅꯠꯇꯕꯅꯤꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯆꯤꯡꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡꯗꯨꯅ ꯃꯈꯣꯏꯗ ꯆꯤꯡꯅꯗꯕꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯇꯨ ꯆꯠꯊꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯈꯨꯟꯖꯥꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯈꯨꯟꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯤ ꯑꯁꯨꯝ ꯆꯠꯊꯔꯛꯄ ꯑꯁꯤꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯄꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯟꯖꯥ ꯃꯌꯥꯝꯗꯨ ꯄꯤꯕꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯏꯄꯟ, ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛꯁꯦ ꯑꯁꯨꯝ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ꯫ ꯍꯥꯟꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯧꯔꯛꯂꯤꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯍꯨꯔꯥꯟꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯍꯨꯔꯥꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯑꯣꯏꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯂꯣꯟꯅꯕ ꯈꯨꯜꯗꯒꯤ ꯂꯥꯛꯄꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯏꯄꯜꯅ ꯑꯃꯨꯛꯇꯪ ꯊꯤꯗꯣꯛꯄꯤꯌꯨ꯫ ꯅꯆꯥ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗ ꯐꯥꯎꯕ ꯄꯣꯠꯆꯩꯒꯤ ꯑꯃꯠꯇ ꯊꯝꯖꯗ꯭ꯔꯕꯅꯤ꯫ ꯅꯍꯥꯟꯁꯨ ꯑꯩꯅ ꯏꯔꯨꯖꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯉꯩ ꯈꯨꯗꯩꯗꯨ ꯐꯧꯔꯝꯂꯒ ꯏꯃꯨꯡꯗ ꯐꯤ ꯍꯣꯡꯕ ꯆꯪꯂꯨꯕꯅꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯀꯥꯟꯗꯗꯤ ꯐꯧꯔꯝꯕꯗ ꯉꯥꯏꯔꯤꯕ ꯈꯨꯗꯩꯗꯣ ꯂꯩꯔꯝꯗꯕꯒꯤ ꯋꯥꯅꯤꯁꯦ꯫ ꯑꯗꯨꯅ ꯏꯄꯟ, ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯖꯕꯗ ꯍꯨꯔꯥꯟꯕꯗꯣ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯅꯛꯅ ꯂꯩꯃꯤꯟꯅꯕ ꯃꯤꯑꯣꯏꯗꯤ ꯁꯣꯏꯗꯅꯃꯛ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯈꯟꯖꯔꯤꯕ꯫ ꯈꯨꯂꯥꯛꯄ ꯆꯟꯗ꯭ꯔꯅ ꯈꯨꯝꯃꯤ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨꯅꯦ ꯏꯆꯥꯁꯥ, ꯏꯅꯥꯎꯁꯥ, ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯃꯛꯁꯨ ꯅꯠꯇꯦꯗꯣ꯫ ꯍꯨꯔꯥꯟꯕꯗꯨꯕꯨ ꯐꯥꯅꯅꯕ ꯍꯥꯏꯗꯅ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯗꯣꯛꯇꯅ ꯂꯩꯕꯥꯛꯁꯤꯕꯨ ꯌꯦꯡꯁꯤꯟꯍꯟꯕꯁꯨ ꯉꯝꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯍꯧꯖꯤꯛ ꯐꯤꯕꯝꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯂꯨꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯕꯨ ꯊꯥꯖꯕꯤꯔꯨꯒꯅꯨ꯫ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯃꯗꯤ ꯃꯈꯣꯏꯅ ꯇꯧꯔꯛꯄ ꯃꯑꯣꯡ ꯃꯇꯧ ꯈꯨꯗꯤꯡꯃꯛ ꯑꯃꯅ ꯑꯃꯗ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯅꯗꯨꯅ ꯍꯨꯔꯥꯟꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯄꯨꯊꯣꯛꯅꯕ ꯇꯧꯁꯤ꯫ ꯃꯗꯨ ꯅꯠꯇꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯣꯏꯗꯧꯔꯤꯕꯨ꯫ ꯑꯁꯨꯝꯅ ꯆꯟꯗ꯭ꯔꯅ ꯂꯦꯞꯄ ꯋꯥꯔꯦꯞ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨꯗꯤ ꯂꯝꯍꯦꯟꯕ ꯄꯥꯈꯪ ꯃꯔꯤ ꯑꯗꯨꯅꯗꯤ ꯇꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯀꯅꯥꯒꯤ ꯀꯔꯤ ꯍꯨꯔꯥꯟꯕ ꯌꯥꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯈꯣꯏꯅ ꯃꯤꯒꯤ ꯂꯧꯐꯝꯁꯤꯡꯗ ꯀꯣꯏꯅ ꯂꯥꯛꯇꯨꯅ ꯀꯅꯥꯒꯤ ꯂꯧꯐꯝꯗ ꯀꯔꯤ ꯍꯨꯔꯥꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯧꯃꯤ ꯑꯌꯥꯝꯕꯁꯤꯡꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯒ ꯂꯩꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯧꯃꯤ ꯑꯃꯒꯤ ꯂꯧꯐꯝꯗ ꯌꯥꯝꯅ ꯐꯖꯔꯕ ꯊꯕꯤ ꯀꯌꯥꯃꯔꯨꯝ ꯄꯥꯜꯂꯒ ꯂꯩꯔꯝꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯍꯥꯏꯁ ꯏꯇꯥꯎ ꯃꯌꯥꯝ, ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯤꯕꯁꯤꯗꯤ ꯇꯥ ꯇꯣꯃꯥꯜꯒꯤ ꯂꯧꯐꯝꯁꯤꯗ ꯂꯣꯏꯅꯃꯛ ꯂꯩꯔꯝꯂꯦꯗꯅ꯫ ꯏꯇꯥꯎ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯕꯒꯦ? ꯍꯣꯔꯦꯟꯗꯤ ꯃꯁꯤ ꯑꯣꯏꯅ ꯍꯦꯛꯇꯃꯛ ꯍꯣꯠꯅꯔꯁꯤ ꯍꯥꯏꯕꯕꯨ ꯅꯈꯣꯏꯅ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯀꯔꯤꯕꯨ ꯈꯜꯂꯨꯗꯣꯏꯅꯣ? ꯑꯁꯨꯛ ꯐꯖꯕ ꯄꯣꯠꯁꯤꯃ ꯂꯩꯔꯒꯗꯕꯨ
खंदुना लेबगी मतम नतेसे होरेन मक हेक्ता थबक ओइना पांथोक्सी अदो हौजिकसे ता तोमालना लफम सिदा लेरमद्रगदी अदुम हुरान खिबा याबने मसिगी अहलसिना मथौदी लेतदना लफम सिदा संगलगा अदुमक लेबदगिनी अइखोइदा मतम मांगलिबसे अमना अमुक हाइरम्मे होइने इताव मसिगी ता तोमालसे हानदगिसु थबक सुनोबदी यामना कंजबने अदो माना वाना थाजरगसु हौजिकती अइखोइगी ओइगदौरेदना अइदिने खनबु खलुबदा मागिदमक नुंगाइबिरक्त्रे असुमना हाइनेदुना मखोइ मरिदु पुन्ना अमुकसु नोकमिन्नरम्मी नाकल अमरोमदना ngasai makhoi marina tawriba maong matawsing asi tomalnasu loinamak uramme aduna haujikti khulsida thokliba huran chinthi tawbagi thabak mayamsi makhoina tawramgadra haina singnaba hauraklammi masidagi tomalna asingba ama khanglage haiduna makhoida kauramme o ibungo nakhoi maribu kadai chatlibano ta tomal sum tawpham khangdudana aikhoi marise लफम सिगे अकोइबदा सुम चलमलिबने अदो अइखोइना सुम यंगजबदा अतै अतोपा मियामदगिदि ता तोमालगी महि मरोंग सिंसिना ख्वाइदगी फजबा हेले अदुगा सावबसु ओंथोकना सावख्रे अइखोइसु ता तोमालगी फजरबा थबी मयामसे मसी सुम यंगलगा वारी खरा सुम सानजरमबनिदा नखोइबु थबी चानिंग्ब्रो चानिंगलबदी खरा हेक्लगा चाखोदना यारानीदा तातोमा सुम फजै हाइबगी वानी चानिंगबगी वा नतेदा अदो तातोमाल नंगी थबी सिंगसे फदी यामना फजैको असुमना हाइरमलगा मखोइ मरिदु चटख्रे मखोइ मरिगी मतौ अदुदा तोमालसु खरा सिंगनरम्मे अदुबु खुलाकपा चंद्रगी मचानुपा पिबा यावबनीना करिसु तौरक्लोइ हाइना खंदोकलम्मे नुमित अदुगी नुमिदांगनी मखोइ मरिना तोमालगी लोफमदा हौबा थबी सिंधु लोइनमक हेक्तोकलामे मथंगी नुमितनी तोमाल मागी लौफमदा लाकपा मतमददी मागी लौफमदुदा थबी अमतसु पालमद्रे लोइनमक हुरान खिदुना लैरमले मतौ अदुदा तोमालदी मकोक्ता मखुट हापतुना लैमाइदा फमथरक्तुना कप्पा हौरक्लामे मागी मतौ अदुदा महाका लौफम थंगनबा मियोइसिंग अदुना माबु थेमजिनबिरम्मी इबुंगो तोमाल यारे तोकलो मसी पुमनमकसे लाइबक्ता तमलमलबनी हाइना खंदोकलो नते नंगबो लौफम सिदा नुंगतिगिसु चटलिबनी नंगना सिंगनबा याबा मियोइगादी अमता थेंगनदब्रो खुरा ngarangse ipan chandragi masanupa vibaga maga luna tinajaba mamanaba ahumduga laklaga aigi thabisingse yamna phajai haina hairambani makhoidu sumna yengjaramba oramba suya adubu aidi makhoida yamna singnai nangna haribadusu sumlamba yaribani khulakpagi masa oire haidana hektamag huraloidaba natte adubu ibungo wase hana hektamag aikhoina hairubadi yadre adubu ibungo wafamse hana hektamag hairuba yaba natrine nangna phana sauningdunasu kharadi khangba tariko makhoigi mayokta hektamag lepluba yadrine adugane nupa masa marise masigi mathakta aikhoina kupthana amuktang yengkhisi aduga asum arando thidoklasi ahalduna hariba wa aduda tomal amadi khunja atainasu yanaramme matau asum tongna haujikti makhoi marina huranba oigani haiduna singnaba miyoi masingsi asum yamkhalaklammi makhoi sing aduna amuk haunaduna chandragi manakta laklamme aduga hairamme ipan aikhoina singnajaba miyoi mari khak leire aikhoigi handak nauna makriba poche ayambase makhoina laklamba aduga aikhoiga makhoiga thengnakiba numit adugi numidang adudasu loina hektamak mangkhibane aduna hariba makhoi mari asida aikhoidi yamna singnaje chandrana khumlamme o phare adudi makhoi mari dudi kana no hairo makhoido mafam sida kokhatlaga wakhal tananaba ningthina haibirasi ipan makhoidudi atai kana sunatte ipan ki hek poksaba nasanupa piba amadi magaluna tinajaba korau nganba amadi thaubani ha kainone haribasibo
ꯑꯁꯨꯛ ꯐꯠꯇꯕ ꯊꯕꯛꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅ ꯆꯦꯟꯅꯔꯝꯂꯕꯀꯣ? ꯐꯩ. ꯑꯩ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯈꯣꯏꯕꯨ ꯀꯩꯗꯧꯅꯨꯡꯗ ꯂꯦꯝꯅ ꯊꯥꯔꯣꯏ. ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯊꯨꯅ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯀꯧꯈꯠꯂꯝꯃꯤ ꯑꯗꯨꯒ ꯋꯥꯍꯪ ꯄꯥꯎꯍꯪꯁꯨ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯤꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯂꯥꯟꯖꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯈꯨꯝꯂꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯍꯨꯔꯥꯟꯕ ꯃꯈꯣꯏ ꯃꯔꯤꯗꯨ ꯗꯟꯗꯤ ꯄꯤꯅꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯤꯡꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯃꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ. ꯍꯦꯔꯥ, ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇꯒ ꯂꯦꯞꯂꯗꯅ ꯑꯩꯈꯣꯏꯕꯨ ꯗꯟꯗꯤ ꯄꯤꯅꯕꯒ ꯍꯣꯠꯅꯔꯗꯅ ꯑꯗꯨꯗꯤ ꯐꯩ ꯈꯪꯒꯅꯤ. ꯅꯣꯏ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯑꯄꯤꯛꯄ ꯄꯣꯠꯆꯩ ꯐꯥꯎꯕ ꯇꯛꯇꯅ ꯍꯨꯔꯥꯜꯂꯒꯦ. ꯏꯇꯥꯎ, ꯍꯨꯔꯥꯟꯒꯗꯕꯅꯤ. ꯍꯦ, ꯑꯩꯈꯣꯏꯗꯒ ꯁꯤꯡꯅꯕ ꯁꯥꯔꯗꯅ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯗꯕꯅꯤ. ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯅꯣꯡꯃ ꯃꯈꯣꯏ ꯃꯔꯤꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯍꯥꯎꯔꯕ ꯏꯟꯁꯥꯡ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯃꯈꯛ ꯅꯝꯂꯛꯂꯝꯃꯤ. ꯃꯗꯨ ꯇꯥꯔꯨꯕꯗ ꯀꯣꯔꯧꯅ ꯍꯥꯏꯔꯝꯃꯤ. ꯍꯥꯏꯁ, ꯏꯇꯥꯎ ꯃꯌꯥꯝ, ꯃꯅꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ. ꯑꯁ, ꯆꯥꯛꯅꯒ ꯆꯥꯛ ꯂꯥꯝꯕꯅꯦ. ꯃꯅꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯇꯧꯔꯤꯕꯁꯦ. ꯑꯩꯕꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯃꯤ. ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ. ꯏꯇꯥꯎ, ꯑꯁꯦꯡꯕꯒꯤꯁꯨ ꯏꯟꯁꯥꯡ ꯃꯅꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯋꯥꯅꯤ. ꯑꯗꯣ ꯂꯥꯛꯑꯣ, ꯀꯥꯟꯅꯗꯦ. ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯤꯟ ꯌꯣꯠꯂꯒ ꯂꯩꯕꯅꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ. ꯃꯅꯝꯁꯤꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯀꯅꯥꯒꯤ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯣ ꯈꯣꯡꯒꯨꯜ ꯂꯤꯊꯣꯛꯂꯨꯁꯤ. ꯑꯗꯨꯒ ꯍꯦꯛꯇꯃꯛ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯂꯒ ꯆꯥꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ. ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯏꯟꯁꯥꯡꯗꯨꯒꯤ ꯃꯅꯝꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯝꯃꯤ. ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ. ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤꯅ ꯂꯣꯟꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯉꯥ ꯊꯣꯡꯕ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯆꯐꯨ ꯑꯃꯈꯛ ꯂꯩꯕ ꯎꯔꯦ. ꯑꯗꯨꯕꯨ ꯌꯨꯝꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯗꯤ ꯃꯐꯝꯗꯨꯗ ꯂꯩꯔꯝꯗꯦ. ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯔꯒ ꯃꯈꯣꯏ ꯃꯔꯤꯅ ꯑꯦꯟꯁꯥꯡ ꯌꯥꯎꯔꯕ ꯆꯐꯨꯗꯨꯕꯨ ꯍꯨꯔꯥꯜꯂꯒ ꯄꯨꯈ꯭ꯔꯦ. ꯃꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯌꯨꯝꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏ ꯃꯔꯤꯅ ꯏꯟꯁꯥꯡ ꯀꯣꯟ ꯍꯨꯔꯥꯜꯂꯒ ꯄꯨꯈꯤꯕꯗꯨ ꯎꯍꯧꯔꯝꯃꯤ. ꯃꯔꯝ ꯑꯗꯨꯅ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯊꯧꯕꯅ ꯃꯈꯨꯠꯇ ꯇꯥꯔꯝꯕ ꯎꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏꯗ ꯇꯥꯟꯅꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯟꯅꯁꯤꯜꯂꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤꯗꯨꯗꯤ ꯀꯤꯕꯅ ꯇꯨꯡꯍꯟꯅ ꯑꯗꯨꯃꯛ ꯆꯦꯜꯂꯛꯂꯝꯃꯤ. ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤꯅ ꯃꯤ ꯆꯪꯅꯗꯕ ꯃꯣꯡꯁꯣꯡ ꯑꯃꯗ ꯆꯪꯈ꯭ꯔꯦ. ꯏꯟꯁꯥꯡꯗꯨꯕꯨ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ. ꯑꯁꯣꯝꯗꯅ ꯏꯟꯁꯥꯡꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯉꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ. ꯃꯁꯤꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯣꯔꯧ ꯑꯃꯗꯤ ꯉꯥꯟꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯃꯇꯝ ꯑꯗꯨꯃꯛꯇꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯁꯤꯗꯒꯤ ꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ. ꯍꯩ, ꯍꯨꯔꯥꯟꯕ, ꯂꯩꯔꯝꯃꯨ ꯈꯪꯅꯤ. ꯀꯗꯥꯏꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯅꯨꯄꯤꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯏꯟꯁꯥꯡ ꯀꯣꯟꯗꯨꯗꯤ? ꯑꯩꯈꯣꯏꯅ ꯅꯣꯏꯗ ꯆꯤꯡꯅꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯤꯠꯅ ꯏꯈꯣꯡꯅ ꯎꯔꯕꯅꯤꯅ ꯅꯈꯣꯏ ꯆꯦꯟꯕ ꯌꯥꯔꯔꯣꯏ. ꯀꯔꯤ ꯋꯥꯅꯣꯗ ꯇꯥꯗ? ꯅꯈꯣꯏꯒꯤ ꯏꯟꯁꯥꯡꯗꯨ ꯍꯨꯔꯥꯜꯂꯒ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯌꯨꯝꯗ ꯆꯥꯅ ꯊꯛꯅꯅꯕ ꯂꯩꯇꯗꯅ ꯑꯗꯨꯝꯅ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ. ꯇꯥꯗ, ꯃꯤꯕꯨ ꯑꯁꯨꯝ ꯑꯔꯥꯟꯕ ꯍꯦꯛꯇ ꯌꯦꯡꯗꯅ ꯑꯔꯥꯟꯕ ꯇꯥꯍꯟꯕꯁꯨ ꯇꯧꯕꯤꯔꯛꯀꯅꯨꯗ. ꯍꯥꯏ, ꯀꯅꯥꯅ ꯀꯔꯤꯗ ꯑꯔꯥꯟꯕ ꯇꯥꯍꯜꯂꯤꯕ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯣꯏꯒꯤ ꯂꯝꯆꯠꯇꯨꯅꯅꯤ. ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕꯅꯤ. ꯐꯔꯦꯅꯦ ꯇꯥꯗ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯗꯒꯤ ꯏꯟꯁꯥꯡ ꯍꯨꯔꯥꯜꯂꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯗꯨ ꯄꯤꯌꯨꯅꯦ. ꯃꯁꯤ ꯍꯥꯏꯔꯛꯄꯗꯗꯤ ꯅꯨꯄꯥꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯃꯈꯣꯏ ꯑꯅꯤꯗ ꯀꯔꯤꯅꯣ ꯄꯪꯆꯩꯗ ꯆꯩꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ. ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ. ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯄꯦꯟꯃꯟꯗ꯭ꯔꯗꯨꯅ ꯆꯟꯗ꯭ꯔ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯉꯁꯥꯏ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ. ꯃꯁꯤꯗꯒꯤ ꯆꯟꯗ꯭ꯔꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯄꯤꯕꯥꯕꯨ ꯀꯧꯊꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ. ꯍꯥꯏ ꯄꯤꯕꯥ, ꯀꯔꯤꯅꯣ ꯅꯌꯥꯝꯕꯁꯤꯅ ꯍꯥꯏꯔꯤꯕꯁꯦ? ꯅꯠꯇꯦ, ꯅꯪꯕꯨ ꯃꯤꯒꯤ ꯏꯟꯁꯥꯡ ꯆꯐꯨꯗꯨꯕꯨ ꯍꯨꯔꯥꯜꯂꯨꯕ꯭ꯔꯣ?
ꯄꯤꯕ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯈꯨꯝꯃꯤ ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯄꯥꯕ ꯀꯅꯥꯒꯤ ꯀꯔꯤ ꯆꯐꯨꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦꯅ ꯍꯥꯏ ꯀꯌꯥꯗ ꯃꯁꯤꯡ ꯊꯤꯔꯤꯕꯅꯣ ꯅꯁꯦ ꯅꯣꯏꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯏꯟꯁꯥꯡ ꯆꯐꯨꯗꯨꯅꯤ ꯍꯥꯏꯔꯤꯕꯁꯦ ꯍꯦꯔꯥ ꯇꯥꯗ ꯋꯥꯒꯤ ꯋꯥꯗꯣ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯍꯨꯔꯥꯜꯂꯤ ꯈꯣꯠꯂꯤ ꯀꯥꯏꯅꯗꯤ ꯑꯩꯉꯣꯟꯗꯒ ꯏꯔꯥꯜꯒ ꯁꯤꯕꯤꯔꯛꯀꯅꯨ ꯆꯟꯗ꯭ꯔꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯆꯪꯉꯣ ꯑꯩ ꯅꯌꯥꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯤꯕꯥꯕꯨ ꯏꯃꯨꯡꯗ ꯆꯪꯍꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯆꯟꯗ꯭ꯔꯅ ꯑꯃꯨꯛ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪ ꯁꯥꯎꯔꯅꯨ ꯑꯉꯥꯡꯁꯦ ꯏꯄꯟ ꯋꯥꯔꯛꯂꯒꯦ ꯑꯗꯣ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ ꯅꯪꯒꯤ ꯏꯟꯁꯥꯡ ꯆꯐꯨꯗꯣ ꯃꯗꯨꯒꯤ ꯃꯃꯜꯗꯨ ꯁꯦꯜ ꯑꯣꯏꯅ ꯍꯟꯖꯤꯜꯂꯒꯦ ꯏꯄꯜ ꯁꯦꯜꯗꯨꯗꯤ ꯑꯔꯥꯏꯕꯅꯤ ꯑꯩ ꯁꯦꯜꯗꯨ ꯂꯧꯖꯕ ꯉꯝꯃꯣꯏ ꯏꯄꯜꯒꯤ ꯏꯆꯥꯁꯦ ꯁꯣꯏꯗꯅꯃꯛ ꯃꯥꯡꯕ ꯇꯥꯔꯦ ꯈꯔ ꯊꯨꯅ ꯑꯃꯨꯛꯇꯪ ꯋꯥꯔꯛꯄꯤꯌꯨ ꯅꯆꯥ ꯆꯠꯆꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯆꯟꯗ꯭ꯔꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯍꯥꯏ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯄꯨꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯌꯥꯝꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯅꯤꯡꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏ ꯏꯄꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯑꯩ ꯁꯥꯎꯟꯒꯅꯨꯀꯣ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯈꯨꯜꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤꯕ ꯅꯣꯡꯊꯥꯡ ꯂꯥꯛꯄꯒꯤ ꯏꯔꯥꯠ ꯊꯧꯅꯤꯖꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ ꯈꯨꯟꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯗꯨꯗ ꯃꯥꯅ ꯉꯝꯖꯕ ꯍꯩ ꯂꯩ ꯀꯌꯥꯃꯔꯨꯝ ꯀꯠꯇꯨꯅ ꯀꯨꯝꯍꯩꯗꯨꯕꯨ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯀꯨꯝꯍꯩꯗꯨꯕꯨ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯌꯥꯏꯃꯆꯧ ꯀꯧꯕ ꯑꯍꯜ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯁꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯂꯥꯛꯄꯅꯤ ꯃꯍꯥꯛꯅꯗꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯅꯣꯡꯊꯥꯡ ꯂꯥꯛꯄꯁꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯖꯗꯨꯅ ꯂꯩꯍꯟꯅꯤꯡꯂꯝꯃꯤ ꯑꯗꯨꯅ ꯃꯇꯧ ꯀꯝꯗꯧꯅ ꯅꯣꯡꯊꯥꯡ ꯂꯥꯛꯄꯒꯤ ꯃꯤꯇꯝꯁꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯩꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯨꯔꯥꯟꯕ ꯃꯈꯣꯏ ꯃꯔꯤꯅ ꯌꯥꯏꯃꯆꯧꯒꯤ ꯃꯁꯥꯗ ꯂꯣꯏꯅꯔꯛꯂꯤꯕ ꯇꯥꯡꯂꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯒꯤ ꯂꯩꯇꯦꯡ ꯀꯌꯥ ꯑꯗꯨꯕꯨ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛ ꯂꯥꯂꯣꯡ ꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯀꯨꯝꯍꯩꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯥꯏꯃꯆꯧꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤ ꯑꯗꯨꯕꯨ ꯃꯌꯨꯝ ꯍꯟꯈꯤꯕꯒꯤ ꯂꯝꯕꯤꯗ ꯃꯤ ꯄꯣꯡ ꯎꯗ꯭ꯔꯤꯉꯩ ꯃꯈꯣꯏ ꯃꯔꯤꯅ ꯌꯥꯏꯃꯆꯧꯕꯨ ꯐꯥꯔꯝꯃꯤ ꯃꯁꯥꯗ ꯌꯥꯎꯕ ꯇꯥꯡꯂꯕ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯃꯨꯜꯂꯒ ꯄꯨꯈꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯏꯃꯆꯧꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯍꯜꯒ ꯑꯣꯏꯕꯅꯦ ꯃꯈꯣꯏꯒ ꯃꯥꯟꯅꯕꯁꯨ ꯉꯝꯗꯕꯗꯒꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯌꯥꯏꯃꯆꯧꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯈꯜꯂꯛꯈꯤ ꯎꯄꯥꯏ ꯑꯃ ꯂꯩꯔꯦꯗꯅ ꯑꯩꯅ ꯅꯣꯡꯊꯥꯡ ꯂꯥꯛꯄꯒꯤ ꯃꯤꯇꯝ ꯑꯗꯨꯕꯨ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛ ꯊꯤꯔꯛꯂꯤꯕ ꯃꯤꯁꯛꯁꯤꯡꯗꯣ ꯃꯈꯣꯡꯅ ꯊꯣꯡꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯦꯗꯅ ꯑꯩꯒꯤ ꯏꯄꯣꯠ ꯏꯔꯟꯕꯨ ꯍꯨꯔꯥꯟꯈꯤꯕ ꯃꯈꯣꯏ ꯃꯔꯤꯗꯨꯗ ꯁꯦꯜꯌꯥꯝ ꯑꯃ ꯄꯤꯗꯨꯅ ꯃꯈꯣꯏꯗ ꯃꯤꯇꯝꯗꯨꯕꯨ ꯍꯨꯔꯥꯟꯍꯜꯂꯒꯦ ꯀꯔꯤꯒꯨꯝꯕ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯊꯥꯡ ꯂꯥꯛꯄꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯕꯨ ꯍꯦꯛ ꯂꯩꯔꯕꯗꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯌꯥꯝꯅ ꯆꯦꯟꯗꯨꯅ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯔꯕ ꯃꯍꯩ ꯃꯔꯣꯡ ꯀꯌꯥꯃꯔꯨꯝ ꯄꯨꯊꯣꯛꯄ ꯉꯝꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯀꯂꯛꯅꯕ ꯂꯩꯕꯥꯛ ꯑꯃꯁꯨ ꯑꯣꯏꯗꯧꯔꯤꯕꯅꯤꯗꯣ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯌꯥꯏꯃꯆꯧꯗꯨ ꯊꯤꯟꯊꯗꯅ ꯍꯨꯔꯥꯟꯕ ꯃꯈꯣꯏ ꯃꯔꯤꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏ ꯃꯔꯤꯅ ꯌꯥꯏꯃꯆꯧ ꯎꯕꯗ ꯃꯈꯣꯏꯕꯨ ꯐꯥꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯏꯃꯆꯧꯅ ꯐꯖꯅ ꯈꯥꯝꯗꯨꯅ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯌꯥꯏꯃꯆꯧꯅꯁꯨ ꯃꯈꯣꯏ ꯃꯔꯤꯗ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯃꯔꯤꯅꯕꯨ ꯃꯤꯇꯝꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯦꯛ ꯁꯤꯟꯅꯔꯛꯄ ꯉꯝꯂꯕꯗꯤ ꯑꯩꯅ ꯅꯈꯣꯏ ꯃꯔꯤꯗ ꯁꯅꯥ ꯈꯥꯎꯖꯥꯎ ꯃꯔꯤ ꯄꯤꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯔꯤꯗꯨ ꯌꯥꯝꯅ ꯌꯥꯝꯂꯕ ꯁꯦꯜꯌꯥꯝ ꯑꯃ ꯐꯪꯂꯒꯅꯤ ꯈꯟꯕꯗ ꯋꯥꯐꯝꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯌꯥꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯃꯔꯤꯅꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯤꯇꯝ ꯑꯗꯨꯕꯨ ꯁꯣꯏꯗꯅꯃꯛ ꯄꯤꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯨꯔꯥꯟꯕ ꯃꯔꯤꯗꯨꯁꯨ ꯃꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯃꯤꯇꯝꯗꯨ ꯀꯝꯗꯧꯅ ꯍꯨꯔꯥꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯈꯨꯜꯗꯨꯒꯤ ꯃꯤꯌꯥꯝꯅ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯊꯥꯡ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯏꯁꯣꯔꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯕꯗꯤ ꯑꯗꯨꯝ ꯇꯥꯔꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯀꯤꯗꯕꯗꯤ ꯅꯠꯇꯦ ꯃꯔꯝ ꯑꯁꯤꯗꯒꯤ
ꯃꯈꯣꯏ ꯃꯔꯤꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯄꯤꯕꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯊꯥꯡꯂꯥꯛꯄꯒꯤ ꯃꯔꯝꯗ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯄꯤꯕꯥꯗ ꯃꯄꯥꯗ ꯍꯪꯗꯣꯔꯛꯎ ꯍꯥꯏꯅꯁꯨ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯄꯤꯕꯥꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯕꯥ, ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯊꯥꯡꯂꯥꯛꯄ ꯍꯥꯏꯔꯤꯕ ꯏꯁꯣꯔꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯥꯊꯤꯕꯒꯦ? ꯆꯟꯗ꯭ꯔ ꯉꯁꯤ ꯃꯆꯥꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯪꯉꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯗꯨ ꯍꯪꯂꯤꯕꯗꯨꯕꯨ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯅꯣ? ꯄꯥꯕꯥ, ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ, ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤ꯫ ꯑꯗꯨ ꯄꯥꯕꯥ, ꯍꯥꯏꯌꯣꯕ, ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯊꯥꯡꯂꯥꯛꯄꯁꯤꯕꯨ ꯌꯥꯝꯅ ꯁꯥꯊꯤꯕ꯭ꯔꯣ? ꯌꯥꯝꯅ ꯁꯥꯊꯤ꯫ ꯃꯍꯥꯛꯇꯤ ꯑꯔꯥꯟꯕ ꯇꯧꯕ ꯌꯥꯗꯦ꯫ ꯃꯉꯣꯟꯗ ꯁꯣꯏꯔꯨ ꯂꯥꯜꯂꯨꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯦꯝꯅ ꯊꯥꯗꯦ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ, ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯏꯗꯨꯗ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯒꯦ ꯈꯟꯒꯅꯨꯀꯣ꯫ ꯄꯥꯕꯥ, ꯈꯪꯗꯦꯗ, ꯑꯩꯅꯕꯨ ꯀꯔꯤ ꯇꯧꯗꯧꯔꯤꯕꯅꯣ? ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯍꯨꯝꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅꯗꯤ ꯆꯟꯗ꯭ꯔꯒꯤ ꯋꯥ ꯑꯗꯨ ꯊꯑꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯤꯇꯝ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯥꯏꯃꯆꯧꯗ ꯁꯤꯟꯅꯈꯤ꯫ ꯌꯥꯏꯃꯆꯧꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯈꯣꯏ ꯃꯔꯤꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥ ꯈꯥꯎꯖꯥꯎ ꯃꯔꯤ ꯄꯤꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯃꯃꯝ ꯑꯣꯏꯔꯦ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯀꯣꯔꯧ ꯑꯃꯗꯤ ꯉꯥꯟꯕꯅ ꯌꯨ ꯌꯣꯟꯕ ꯄꯣꯠꯐꯝꯗꯒꯤ ꯌꯨ ꯈꯔ ꯂꯩꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯊꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯗꯨ ꯊꯛꯄ ꯍꯦꯛ ꯂꯣꯏꯕꯒꯗꯤ ꯄꯤꯕꯥ ꯑꯃꯗꯤ ꯊꯧꯕꯗꯤ ꯂꯩꯃꯥꯏꯗ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯑꯣꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯗꯨꯃꯛ ꯁꯤꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯀꯣꯔꯧ ꯑꯃꯗꯤ ꯉꯥꯟꯕꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯑꯩꯅ ꯁꯤꯟꯕ ꯊꯧꯔꯥꯡꯗꯤ ꯃꯥꯏ ꯁꯣꯏꯗꯅꯃꯛ ꯄꯥꯛꯀꯅꯤ ꯍꯥꯏꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯂꯦꯗꯅ꯫ ꯉꯥꯟꯕ, ꯂꯥꯛꯑꯣ, ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯤ, ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅꯃꯛ ꯆꯦꯟꯈ꯭ꯔꯁꯤ꯫ ꯀꯗꯥꯏ, ꯑꯩꯒꯤ ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯅꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ, ꯑꯗꯨꯒ ꯅꯪꯒꯤ ꯑꯅꯤꯗꯨꯁꯨ ꯄꯥꯏꯖꯔꯣ, ꯑꯗꯨꯒ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯨꯜꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯛꯂꯝꯃꯤ꯫ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯀꯣꯔꯧꯒꯤ ꯋꯥꯈꯜꯗ ꯃꯅꯥꯎꯅꯨꯄꯥ ꯉꯥꯟꯕꯅ ꯃꯥꯒꯤ ꯁꯦꯜꯌꯥꯝꯗꯨ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯅ ꯇꯠꯇꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯣꯔꯧꯅ ꯉꯥꯟꯕꯒꯤ ꯃꯇꯨꯡꯗꯒꯤ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯉꯥꯟꯕꯕꯨꯁꯨ ꯂꯝꯕꯤ ꯑꯗꯨꯃꯛꯇꯗ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯣꯔꯧ ꯃꯍꯥꯛꯅ ꯃꯅꯥꯎꯅꯨꯄꯥ ꯁꯤꯔꯒ ꯂꯩꯕꯗꯨ ꯎꯔꯒ ꯃꯇꯣꯝꯇ ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯈꯟꯗ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯥꯅ ꯃꯥꯒꯤ ꯍꯦꯛ ꯃꯅꯥꯎꯅꯨꯄꯥꯕꯨ ꯍꯥꯠꯇꯣꯛꯂꯦ ꯈꯟꯕꯗ ꯃꯍꯥꯛ ꯑꯉꯥꯎꯕꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯍꯥꯛꯁꯨ ꯃꯇꯣꯝꯇ ꯊꯥꯡꯅ ꯊꯤꯟꯖꯗꯨꯅ ꯃꯊ꯭ꯋꯥꯏ ꯊꯥꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯁꯤꯕꯒꯤ ꯄꯥꯎꯅ ꯈꯨꯟꯗꯨ ꯁꯔꯥꯁꯜꯂꯝꯃꯤ꯫ ꯆꯟꯗ꯭ꯔꯗꯤ ꯃꯆꯥꯅꯨꯄꯥꯅ ꯁꯤꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯨ ꯆꯞ ꯆꯥꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯄꯗꯤ ꯇꯧꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯊꯥꯡꯂꯥꯛꯄꯒꯤ ꯑꯁꯦꯡꯕ ꯃꯤꯇꯝꯗꯨꯕꯨ ꯍꯥꯟꯅꯅ ꯂꯣꯠꯁꯤꯜꯂꯒ ꯁꯥꯖꯤꯟꯅꯕ ꯃꯤꯇꯝ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯊꯝꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯔꯤꯅꯗꯤ ꯈꯪꯗꯕꯅ ꯁꯥꯁꯤꯟꯅꯕ ꯃꯤꯇꯝꯗꯨ ꯑꯣꯏꯅ ꯍꯨꯔꯥꯜꯂꯒ ꯄꯨꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯣꯡꯊꯥꯡꯂꯥꯛꯄ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯂꯥꯏꯅꯤ꯫ ꯃꯍꯥꯛꯄꯨ ꯍꯨꯔꯥꯟꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯄꯤꯊꯣꯛꯅꯕ ꯍꯣꯠꯅꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯃꯛꯄꯨ ꯑꯃꯒꯤ ꯋꯥꯈꯜꯗ ꯑꯃꯕꯨ ꯂꯥꯟꯅ ꯄꯪꯎꯗ ꯎꯍꯟꯗꯨꯅ ꯃꯈꯣꯏ ꯃꯔꯤꯃꯛꯄꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯟꯗ꯭ꯔꯅ ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯏꯄꯥꯅ ꯍꯥꯏꯕ ꯋꯥꯗꯨ ꯏꯂꯝꯂꯕꯗꯤ ꯍꯧꯖꯤꯛ ꯊꯋꯥꯏ ꯃꯥꯡꯂꯤꯕꯁꯦ ꯃꯥꯡꯂꯝꯂꯣꯏꯗꯕꯅꯤ꯫ ꯏꯄꯥꯅ ꯇꯥꯟꯁꯤꯜꯂꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯅꯪꯒꯤꯅꯤ, ꯅꯪꯒꯤ ꯅꯠꯇꯕꯗꯤ ꯀꯅꯥꯒꯤ ꯑꯣꯏꯗꯧꯔꯤꯕꯅꯣ? ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅꯗꯤ ꯈꯪꯗꯦꯅꯦ꯫ ꯑꯁꯣꯝꯗꯁꯨ ꯌꯥꯏꯃꯆꯧꯗꯨ ꯃꯤꯇꯝ ꯑꯗꯨ ꯁꯥꯁꯤꯟꯅꯕ ꯑꯣꯏꯔꯝꯕꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯤꯗꯨꯗꯤ ꯁꯤꯈ꯭ꯔꯦ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯁꯦꯜꯗꯨ ꯀꯅꯥꯗꯕꯨ ꯊꯧꯔꯨꯅꯤ, ꯑꯗꯨꯃꯛ ꯃꯥꯡꯕ ꯇꯥꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯍꯟꯈꯤ꯫